everyone. Ano video da ano mathilam pulai. Khoi ngasi mathila sidi namdai mathil le. Haudong male he. Ado akhoi ngasi mathil sidi hangam thongba mane, hongchak singju mane. Ko na ma sin lai re. Ye na taw wani ma lai re di chawa ho sine be ma. Chawa ho se. Sing se thang tok ke. Lo. Hangam pan tha da noi de noi roi ha bane be ma ko. Natra. Nó mày làm sao biết nuôi nó sao biết đó rồi còn gì thế không thằng thôi theo Ở đây bao nhiêu听得知道có những ngàn bao nhiêu học hết chưa nhỉ học rồi Ồ. Thật ra. Ôi. Không. Mấy trận này Gắng quá những là trên chè ấy không phải bơi mà học ra không biết aku lagi anak mau bikin dan benar jadi kok phụ là cái hay không benar kan nak mày làm những video yang biru aku ini sekarang sambil Sorry. ngắm thông mà lại có sẽ
ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯦ ꯑꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏ ꯑꯗꯒꯤ ꯆꯦꯅꯦꯜꯁꯤꯅ ꯄꯥꯝꯕꯒꯤꯅꯦꯕ ꯕꯕꯥꯒꯤ ꯆꯦꯅꯦꯜꯁꯤꯅ ꯄꯥꯝꯕꯩꯅꯦ ꯍꯥꯏꯌꯣ ꯕꯕꯥꯒꯤ ꯆꯦꯅꯦꯜꯁꯤꯅ ꯄꯥꯝꯕꯒꯤ ꯃꯥꯅ ꯍꯪꯒꯥꯝ ꯃꯃꯥꯗ ꯍꯥꯏꯔꯒ ꯊꯣꯡꯉꯒ ꯆꯥꯖꯔꯤꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯣ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯑꯝꯇ ꯍꯥꯏꯗꯣꯛꯈꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 1 ꯀꯥꯔꯦꯕꯀꯣ ꯍꯟꯗꯛꯁꯦ ꯄꯩꯈꯥ ꯑꯩꯈꯣꯏ ꯇꯧꯔꯦ ꯄꯩꯈꯥꯁꯦ ꯇꯧꯕꯩ ꯄꯩꯈꯥꯁꯦ ꯇꯧꯕꯁꯦ ꯗꯦꯠ 19ꯗꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 2 ꯀꯥꯔꯅꯤ ꯀ꯭ꯂꯥꯁ 2 ꯀꯥꯔꯅꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 2 ꯀꯥꯕꯁꯤꯗꯤ ꯆꯥꯎ ꯍꯥꯎꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯌꯥꯗ ꯃꯇꯨꯡꯗꯗꯤꯀꯣ ꯍꯩꯇꯕꯒꯤ ꯂꯥꯏꯔꯤꯛꯀꯤ ꯍꯩꯇꯕꯒꯤ ꯀ꯭ꯂꯥꯁ KGꯗ ꯍꯟꯖꯤꯜꯂꯒ ꯃꯥ ꯇꯧꯒꯅꯤ ꯍꯩꯇꯕꯩ KGꯗ ꯍꯟꯖꯤꯟꯗꯣꯔꯕ ꯑꯩ ꯍꯟꯖꯤꯜꯂꯣ ꯍꯥꯏꯔꯛꯇ ꯃꯥꯅꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯍꯥꯏꯌꯣ ꯑꯝꯇ ꯍꯣꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯗꯨꯒ ꯄꯩꯈꯥ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯌꯣ ꯄꯩꯈꯥ ꯀꯨꯏꯗ꯭ꯔꯦꯕꯀꯣ ꯍꯌꯦꯡ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯌೋ ꯍꯌꯦꯡ ꯀꯨꯏꯗ꯭ꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯒ ꯑꯐꯕ ꯃꯤ ꯑꯣꯏꯅꯕ ꯑꯗꯨꯒꯀꯣ ꯃꯤꯁ ꯑꯃ ꯖꯤꯀꯦꯒꯤ ꯃꯤꯁ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗꯣ ꯐꯨꯕꯅꯦ ꯑꯗꯨꯗꯣ ꯑꯉꯥꯡ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯦꯅꯦꯍꯦ ꯐꯨꯕꯅꯦ ꯐꯨꯗꯕꯅꯦ ꯀꯥꯏꯅꯒ ꯆꯥꯛꯁꯤꯗꯤ ꯍꯣꯏꯅꯤ ꯆꯥꯛꯁꯤꯅ ꯈꯔ ꯂꯧꯍꯧꯔꯣ ꯕꯥꯄ꯭ꯔꯦ ꯁꯤ ꯆꯥꯔꯗꯤ ꯁꯤꯔꯔꯣꯏꯗ ꯈꯤꯇꯪ ꯆꯥꯊꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯅꯣꯏꯁꯤꯗꯩꯗꯤ ꯕꯥꯏ ꯕꯥꯏ